lấy khi ra mất thông nó sinh nó ngốc nơ bom namaki mapanda hãy lấy yêu đời bỏ他的没出各个楼的他的木吧，他给他个买了木吧。该出的吗？我去。来一个我那里有，我哪儿有？最亲，来。我这我这一百方的，该出的吗？我去。Ngasi Megi Tang Ahum 2025 Aramai Tengol Jene Headquarter gi oina akhoi sigi mafam sida laikhidraba athauba singbu ikai khumna jaba utpa oina hariba thawam si pangthok chabani laibak thiba thoningda bathaudo Megi Tang Ahum 2023 gi maduda thawaina pontha pikhraba Aramai Tengol gi athauba sing loinana hariba crisis sida madu manung channa laikhidraba khwai punamo po ikai khumna bo chaba makhoi gi tagibe ikhengduna horak liba generation gi oina inot hapkadaba adumba puwari da lengna lehawgadaba du manu minni makhoina thadokkiba makhoi gi mareba majati gi damukta thagiba thawaidu lehuriba khoi gi mirel sina khoi gi leiriba generation sina sungkau kauroi makhoina ningjaramba makhoi gi wakhalon manipur gi apunmagi saktam amadi leijariba indigenous kanggu gi damakta makhoi gi thawai punsi pikhamnakiba Aramai Tengol amadu gi damakta makhatana makhoina pamjaramba aduma apunba manipur khunai du gi damakta soidana makki makhatana khoi khongpham chena leptana honajakigini amadi mai pakna changchen geni haiba wafam je thamjage